ngarang numidang pung 8 makhairom taba matamda Churachandpur district ki mini secretariat complex ta leiba SP ki office ta cookie protester chakayana thomjinduna Churachandpur district police ke head constable Syamlal Paul bu suspend tawgi mayok ta yaning da phongdoktuna akan bi irang horakpada security force sing laksinaba nomai kapada mioi ani sire kunmanga romna asokapan nangkhre thodok aduda laikidraba cookie ani adude ledlaw khol gangte apokpa khangkhomang gangte nalon henglep amasung thanguilin haukip apokpa sailal haukip s kanan bank tuibong Churachandpur district ne asokpa singh Churachandpur district hospital da pukhatuna laikane ki haire ngarangi cookie mob ki irang adu head constable Syamlal Paul na makhuta nomai paiduna singthakta leiba cookie militant singi bunker amada militant singapuna maitei khunda landaba yawbagi photo social media da viral chalakpadagi Churachandpur SP Sivanan Sarbena suspend tawbagi order ama thokibabu yaning da phongdoktuna haurakibani cookie singh na head constable adubu khudakta mafam hanjilhan godobani haina demand tawbani haire police tegi phangba paw amagi matung ina ngarangi irang aduda Churachandpur district mini secretariat complex manungda leiba DC amasung SP gi office sing yamna chawna amang ata thokre office building manungda leiba pochai punamak thugaiduna amadi mai thaduna mang takhankhre DC amasung SP office ki computer sing amadi yamna maru oiba documents sing mang takpada yawramba yabagi thajaba lei haire rapid action force ki gari ani yauna gari manga irang marakta mai thakre haire ngarang numidang cookie mob aduna SP office ki mathakta yungba India gi machu ahum gi phiral chingthaduna khongaw nakhe nahal makai India gi national flag paiduna Indian constituency bu yamna ikai khumnabagi matau udlambadu ngarang di loina kauthoklaga yegnaba leibak amagi phiral gum chingthakiba aduda India lengak na kari thabak lokhut kadori haiba khangmangamdre yamlaba miyam aduna nungna thajinduna law khongduna khara amana makhutta nomai paiduna chatharakpa violence ki thawung adubo laksinaba RAF na tiagya sel kaya kapkhi amade nomai round kaya su kapagi makhol social media da thaganarpa video clips singdagi khangmangamkhe Basta conta, jahal conta. Ngumpul po. Woi,